Taramate Suba Manipur Legislative Assembly की बजट मिफम ngasti haukre finance की फम पूरी बदी deputy chief minister Joy Kumana senba sai lising tara tara nipan की budget estimate puthokre lamdamasi gelong mising kanan bagi damak ta kanop khudimang na yaba bill ama semna na balenga asina honagani haina chief minister NBD na phongdokre Iril Ture nupi masama gi haksang tau tharakle misi sida siana ba miyo sing atuma matam da faduna serak pibiyo haina imung manungna lenga ki puning sing silakle amasung India gi Mireb Ramnath Kovina lebak asigi taramari suba president oiragani botsa da humpumanga 10 mek taruk manga phangduna maki lamba maira kuma ba maiti pa pikibani Mayam Kurumzari Adam Yambidabasi Impact News ni Aita Kilamam Siam Kan and Housing Pungza Si Pawbagi Mariba Pausing Miam the Pizari. Taramate Suba Manipur Legislative Assembly ki Mapung Paba Bazit Mifam Ngasita Haukre. Finance ki Pam Sapuriba Deputy Chief Minister Yumnam Joy Kumana Senba Sailisuni Tara Tara Nipan ki budget estimate Potoki Bagalunina Lenga Asina August half Fawada Sijinagadaba Board on Accounts ki Upon Senfam Lupa Koti Lisingamaga Kuntramanga Lag Manga Lising Pum Doi Sadi Yankai House the Putoktuna Pasta Ukre. Loinana, Handang Manipur the Tok Liba Isingi Shawamadi singing Kaiba the Punamioi Taramapan Siki, Kul Sani Humpunipan Yum Sing, Lising Kulom, Ising the Tumzin Ki Haina, House Ki, Leader Odibas Minister na Fongdokre. Housing Fawada, Lenga Lupa Koti Mari, La Humudra, Kai Toktuna, Ising Ishaw Mayok Nana Bahonari. Relief Camp of Tratare Tamduna, Miam Gi Safana Bahonari Amasung, Santedagi, Lupa Koti, Sanitara Humdoirongi, Senpam Lona Bahonari Haina, Same Minister na House the Tamki. Loin na minin amat tumin left na like hidraba miyo taramapan aduki dama awaba sa fongdoki ngasidagi hawkiba budget mifamasi gi house ki ahan ba business oina house ki leader oriba chief minister nongthomam birena business advisory committee lisuni tarataret ki ahum suba report muptauki business advisory committee lisuni tarataret ki ahum suba report muptaubagi khudong chaba lauduna opposition ki MLA Kumuksam Joy Kishanna handagi budget mifamasi da thang jinamit yauna mifam pangthokodribasi tawbigano Mamang the Gihona, Tang Jinamidasi, Mipam Pamdana, Laki, have Wafam Sing Pukalaki. House ki Anisuba business or in a finance ki Pamsa Puriba, Deputy Minister, Yumnam Joy Kumana, Senba Sailisunitar Nipan, the budget estimate Putokiba, Lunena, Board of Accounts, Board on Accounts ki Upon Senpam, Lupa Koti listing of Kuntramanga, Lak Mangaga, listing Nipum Doi, Sani Yankai, House the Putoktuna, Pastauki. We shall also accord due importance to all round development and the reduction of regional imbalance between hill and valley. We are aware that a number of ongoing projects and the power and the road sectors have been taken up in the district under NL, CCR and NEC. We shall ensure timely completion of these projects. We also aim at bringing about improvement in the areas of health, power, roads and bridges, sports and water supply, especially in the hill areas. For 2017-18, total receipts is estimated at rupees 12510.61 crore, out of which revenue receipts are estimated at rupees 11096.25 crore and the capital receipts at rupees 1414.36 crore. We shall also accord due importance. Senba sai lising tara nipan ki demands for grants putokladuna Deputy Chief Minister Yumnam Joy Kumana hai kibada sahi gi budget senba gi thabak ase lamdam asigi oriba socio political gi fibam pak sound yengsilaga aphangba resourcing ningthina amadi chang manana yanthokna ba sembani haina fongdoki loinana plan amadi nan plan haina khaidok lamba do haujikti sanadre maramasina sading tawba amadi phanglakada ba mahising ani gi marakta lainari ba marida Pagalakani Haibaki Taza Basulai Haiki. Mahang Namakata Hai, listening to Taranipangi Oina upon Risibasi, Lupako, the listening Taranitoi, Sani Yankai Matoiga, La Pompomatoi, Oigani Haina Pari, Masigi Manunda, revenue receipt on Lupako, the listening Taramatoiga Subnam of Trataro, La Kunmanga Oiganamadi, capital receipt on Lupako, the listening Amaga, Chamri Taramariga, La Kuntrataro, Oigani Haina Pari. Central tax amasung duties tagi state na phangada basaruk ase lupa koti lising mari cham punipan ga lak nifu mangani chaliba senba sahi asigi manungda state consolidated fund dagi lupa koti lising tarani thoi gi samri kun lak humpu manga gi apun basading taunana ba purpose tauri masigi manungda lupa koti lising mapan chamapan yankhani thoi ga lak
kunthra mangana revenue account ki makhada amadi lupa kodi lising ani sabri hompunipan lakh kuntrana capital account ki makhada ni apun masading asigi manungda lupa koti samapan hopama thoiga lakh kunthra ma thoigi senphamna SARS expenditure ni amadi lemori lupa koti lising tarama thoigi sabri yankai mapan ga lakh kunthra marina voted expenditure ni haina deputy minister na sugaina thamki. During this fiscal period, it is proposed to have a total expenditure of rupees 12420.65 crore out of the consolidated budget of the state. Out of this, 952.35 crore is under the revenue receipt and the rupees 2468.30 crore under the capital account. Out of the total expenditure, an amount of rupees 961.31 crore is charge expenditure and the remaining amount of rupees 11459.30 crore is voted expenditure. Ngasigi mifam adugi house ki mari suba business oina Mars kunthra matoi da house da governor na pikiba address adugi matang da khanan na ki loinana governor ki address adugi namak ruling MLA thongam biswajit na motion of thanks pukhat ki bagalina motion adu pukhat pada MLA awangbau niumaina second tauki loinana opposition MLA kumaksam zoiki shanama sunggomidas konthawjamna governor ki address aduda laiba ki maru oiba tawdaba yadaba wafam kaya yaudabana maram oiraga motion of thanks aduda semdoknaba wafam sing pukhalaki MLA case zoik kumaksam zoiki shanna governor ki address aduda yalomi kanana wafam yaude state asida lok ayukta eklismitara mari sanahanbagi wafam palamde framework agreement karino sabsaba khanganana wafam yaude state asida industries linkatna bamadi agriculture land kanana wafam amata yaudi haiki MLA Gomidas Konthawjamna hai thabok phangdaba naha singidamak thabok pinabagi wafam yaudi haiki bagalunana municipal council amasung tongan ba local body singda sakti sinabagi wafam amadi water conservation amadi flood management gi matangda wafam amata palamdi haiki loinana house leaders oriba chief minister na haribu wafam singa dugi matangda amamamta oina sengdok ki bagalunana yelomi kanana wafam asi yamna maru oibu wafam ni mamangda asoiba kaya yaubadagi thonganida ba thaudok kaya thokiba adu amuhana thongandanaba kanglup khodimakna yaba bill ama semnanaba lengak asina honagani adubu matam sangba thabak oibana ngaithok ngaisin tawbani haiki loinana framework agreement asi Manipur ki lengak yaudana center ga NSN IM ga tawjabani prime minister Narendra Modi nasu Manipur gi ngamkai kahloi haina phongdok lamba laikre ngamkai kahendana thamba haibasi lengak asigisu asetbu wakhaloni haiki amasung maru iba tawdaba yadaba thabak sing not tawsile thabak oina pangthonaba honaragani haina chief minister na pakum piki Raza the lady position in the whole regasu saka kaya kushimo mang regasu akai ko minister le to kalonda singa mani na managada adu ba ek ama nataga bitlama introduce to ba atu buda nani haiba ba ni sanglagadi jinai ba azara nam ba acho he acho ko matwa kada haiba issue se masudam nathai se masudam jinai Nah, amaga operated in class. We sudah madu. Kalau ini harus sekarang download dulu framework itu. Aku sih baru itu. Ayo framework ini state itu kita ada previous komen dalam clear. Finance Department state budget ki matangda kumni yengsali haukiba sahida lerama state asigi gross state domestic product GSDP ki sangdagi handagi sahina chada tara ki sangda hengal ehaina deputy chief minister Yumnam Joy Kumar na phongdokre secretary ta pangthokiba paumi singa unabamada deputy chief minister na phongdorapada haukiba sahi ki finance year da state asigi GSDP rate asi lupa koti lising kuni thoiga Sumna konipan dasmik mari oiki adubo senma sai lising ni tara nipan ki oina GSDP grade ase lupa kodi lising kun mariga sahum kuntra nipan dasmik tari nipan fangduna yam sauna revenue hengat pangamle haiki adubo state ase ki department kaya da contract basis amasung casual oina thabak tawramba employee kaya regularization
तौखिबन मरम ओइरगा सैलरी एक्सपेंडिचर की सांग यामने हेंगतले मरम असिना स्टेट लैंड रेवेन्यू दगी लौरिबा टैक्स असिसु यामने पिकपा मरमना लैंड रेवेन्यू की टैक्स सु हेंगतनबा थौरांग लैरे कंज्यूमर स्टेट ओइबा मणिपुर गुम्बा स्टेट तगी गुड्स एंड सर्विसेस इनकम GST सनबना कानब पीब ngमगनी युम साबदा सिजनरीब सेकना सिंगब पोलम सिंग दगिसु चाद मंगा की सांगदा टैक्स लौरगनी लोनना स्टोन क्रशर अमसुंग टेन हाउस ना चिंगबा हांगदुना बिजनेस तौर मियो सिंग दगिसु GST की मखादा टैक्स लौनबगी थौरांग सु लैरि हाइना माकना मखाताना फोंगदोखी. There is no reason why so much money are locked up in non-submission of UC certificate and a non-submission of the DCC bill. In case ultimately, if they are not able to, we'll have to fix up responsibility to those officers who are responsible for non-submission of these things. How the financial state of the state, whether it will be healthy or not, this also is a very important aspect. Nasagi under UC submit of the aduga DCC bill submit of the say, important and we are this government, and particularly the finance department is paying attention, proper attention, and on these matters. Imphal East District Powdon Sialiba Iril Turilgi Urup Makha Laikai Mapada Nupi Masamaga Sibaksangama Tautarakle Tautaril Nupi Masado Somung Kawi Kunjaudagi Manki bi Palmai Kawi Sinluni Hairi Misi Siki Mayota GSC Masam Kibakaluna Nupi Masa Sibu Hatpa the Senabasing Masakang Doctor Fauba Madi Serak Pidri Fauba Asibaksang Lokiro Haina Warif Lokre Laikhidrabi Palmai Sahitranipan Apopa Laikhidraba Langkaung Lung Tasik Tang Tarataruki Nimidang Waramda Mayum the Gitoki Badagi Tiba Kang the Lekibani Nipimasa Sigi Somong Sadem Kuno the Leba Makuragi Imung Manung Sing the Pongdoropada Facebook ta Nipimasamag Asibaksang Iril Turelda Fangli Haina Tagat Narapadagi Satuna Yang Lubada Palmai Waramle Asiba Masado Gim Naksamda Tauri Gumbana Kauri Lagat pagi dafam singlerami makazaidasu khamdek lambagaluna makoktasu karigumba amana thom badagi kaibagi dafam leram ki hairi misi asika marilenana laikhidrabi palmaiga numit aduda phonda message thadaram ki haiba nupamasa masu lamlai police na lok kaukatuna wahang paung satari hairi misi asiki mayokta sem ki ba JC na sinduna Imphal ukhul lambigi somung sarem khunong mapada wakani fam sathaki Mapamadu ki Maira Pai Bimasong Nupi organization Kayana Supun Sinduna Satakiba Wakani Famaduda Nupi Kayana Saruyake Singningai Uiba Missy Asid Sena Bamio Singda Atamatam da Faduna Zerak Bibi Haina Wakan Bipamlo Singna Lengaki Pungning Sing Silakli ngasi chanupi na mangkhibdagi sina phangba haibse athuba matamda mabu hatokpiba mi singdo amukta thuna khangba pami haiba mi do cherak pibiu haina sarkar saitai di hainingi phangbasi da masada dak phang yam tai adonedi masi isam samba mi si na te si mi na hatokpani habda lariba mi na uhawma miyam ke sakhi miyam leire adona masi government athuba matamda langla langjin thuna puthoraga mi haipasi thuna puthoraga matik sabada di pibi bayana ba khoi sida demand tawduna family bani iduna asigoma mi haipasi athuba matamda puthoktrabdi khoi makhal makha ki khongjang sangsilaga khoi asumba justice su phangri phaw sumaina sathagni haipse jesi ki mai gaidi phongdok sabni Sayesi ki Board of Secondary Education Manipur na lauba class 10 examination result asoi aran kaya yaurokpana mayru singi ma pa singda board asidagi thajaba mangsilakli Sayesi ki June ahumda result lauthoki ba high school living certificate examination HSLC lisung taratoreta first division lakibi Megila Tayen Jam gi apokpana masana fanglakliba marks singadu thajadabadagi re-evaluation tawrubada kulumdai suba position da mai palangkibani Panbayai Taudok Asiga Manana KM Blooming School Khambok Tambi Tarangbam Marksita gi paper nauna revelation Taurubada Mahaksu Kunmari position da mai palangkibani Mongsangai da Trinity Public School da Lambi Tambi Megila gi apokpa Tayanjam Megasandrana rank holder oirakani haina asa tawjabi masanupina rank holder oiraktabada immanung amasung masanupigi kappa matau yengmada ngamdaduna jungi tang nipanda RTI de se thaki masanupigi paper sing re-evaluation taunaba RTI de se tharaba matungda thasaki tang tarahumdoida board na masanupibo kulumdoi suba position da yauri haina lauthorkibani ngayhak leraga rank amamuk piba soire haina amamuk hek onthokpagi mawong asida parents singna board asibu thajaba hantarakle haina su fongdoki
बोर्ड कमाई तौनो मसी सेक्शन टेन बोर्ड सोईब्रा एग्जामिनर सोईब्रा हेड एग्जामिनर सोईब्रा अदर मीडिया की थोंग बोर्ड ऑफ सेकेंडरी एजुकेशन मणिपुर से करीगुब खरदी मोजे चेक तौहनिंगी खर सिंचना थबक तौहनिंगी मोइबु सिंचना मोइदे खर नेग्लिजेंस की यावे आई मार्कशीट की मोना रेंग सिंगाले पीबा रेंग सिंगाले पीबा नुजाते नाकलमरोमदा ट्रिनिटी पब्लिक स्कूल मोंगसांगी प्रिंसिपल इनाउ तोंबी मोरांग थेमना लांदबदी ngamdaba natti adubu Manipur board ki exam result lanbagi matang sidi khara toimalle asweran kaya su ubadagi mamangda haukiba mairoi kaya thajabagi wangmada mark nemna phanglakiba sing adu RTI tharamnabadi haibagi ningamdaba phawle haina su pendaba phungdoki English ta subject topper di oiraga atei subject singda yamna nemna phanggi bangang yawse ase koi thajarakta ba koi kan matamdu da RTI tharamabdi kaina khanba ma khanda khalae asmain tawna school gi mai kai dagi su noi taba poe angang sigi sentiment su sokre ade ekhoi gi su noi jadre adu hoji thengna phangba budi phange asumba result to adu hoji budi nungai re haiga doira karino haiba amadi hai tare aduga tasiyangmadi board ki section da base matung atopa ngang singda amohan thon ningde hebdar OVC amadi minority mahiroi singi haukiba sai lisuni tara maridagi mamang sai fawbagi pithoktana leiriba scholarship ki senfam August manga fawbagi manungda pithokkadabani haina All Manipur Students Union MSUna minority others backward classes MOBC department da akan wafam thamlakli DM College campus laiba MSU gi mayelo sangda pawmi sungunabada mahirulup asugi president Manjit Sarang Them na haikibada MOVC hariba department asi sotharaba miyam amadi mahiru singidamukta leiribani adubu Manipur gi oinadi hariba department asina matam kayadagi thabak ningthina tawdabagi mami taduna lakli masigi khudam oina haukiba lisuni tara mari tara manga pre matric amasung post matric ki mahiroi sham kuntaret kumjali suni tara manga tara taruki su ahanba fees ki eligible oiraba mahiroi lising ahum ga samri yankhai gi pifam thokpa senpham ngasi phawba pithoktana leiri masida natana kumjali suni tara manga tara taruki ani suba fees ki oina mahiroi lising am ga chahum suna mapan gi scholarship pithoktri hairiba mahiroi sing scholarship ki senpham asi Marilanaba authority nadi matam sana sel pitharakhrabani adubu MOBC na namthak tawduna ngasi phawba pithoktabani maramaduna August manga phawbagi manungda pithoktana leiriba scholarship ke senpam pithoktrabadi MSU na akanma khongjang sangselagani loinana mamang scholarship ke senpam pithoktabagi wathok leiringai serak asina ngarang department asina kumjali sini tara taruk tara ke scholarship phangadaba singi list thorakpasi laibak thibani haiki Haikru manada yomba apikpa senfam mahiroi singna mahi tamningi matamgi manungda phangjarakanda learning activity da ekhoi mateng oinagadaba amount se phangandaba ibase tasengna hairiba department asina mahiroi khunai gi hakmat pne han emsuna lawai maramudna August ki tang manga fawbi manungda minority and other backward classes na ekhoi gi mahiroi singi phangfam thoklaba 14 15 amadi 15 16 gi scholarship ki paisa sing se mahiroi kudingmak ki masa masa gi account da yohandrabadi August ki tang taruk tagi hairiba department si mahiroi khuna gi mek leiba mahiroi sing gi hakmat pa department amani haina emsuna logzara kanda hairiba department se thong lonjin jabolena tongan tongan ba makhal kya gi khongjing jangsin na ba sem saraga emsu gi wina leijare amaromda ing kumjali sing ni tara taruk ki post matric scholarship phangadaba OBC mahiroi sing list directorate ki notice board natraga www.movcmanipur.gov.in indagi khanglaba yagani haina chirolomada khangalakli OVC post matric scholarship lising taramari tara mangagi apply tawgadaba mahiroi singi mainaba documents sing July 13 fawbagi manungda pisilakadabani hariba documents sing asi hana khankraba mahiroi singi oinasu pisilakadabani loinana akuba marol MOBC gi directorate gi khanglaba yagani suhairi Ahal waraba singbu larik takpi tambiriba perek ki pipam thokpa sahi anigi honorarium athuma matanda pithok piu due payment sing pithok tri fawba evaluation toba yaroi haina All Manipur Perek Association ampa gi maikai dagi fongdorakli Manipur Press Club ta pawmi sing unabamada lub asigi president Elangbam Borot na fongdorapada Saksar Bharat Mission gi makhada lub asina program course kaya faikhatuna lamdam asigi ahal waraba mioi singbu larik tambiduna lakli
सही खरगी ममांगदगी पिफम थोपा ओनरेम सिंह चांग नाइना फंगलमखी अदुबु इंग कुमजा लिसिंग तरा मंगा अप्रैल थागी ओनरेम फंगदन हौजिक फावल लैरी Manipur government स्टेट लिटरेसी मिशन एडल्ट एजुकेशन डिपार्टमेंट नतना इंडिया गवर्नमेंट की मिनिस्ट्री ऑफ ह्यूमन रिसोर्स डेवलपमेंट अमसुंग मरीनब अथॉरिटी दा मेमोरेंडम कया सु पिसिंग लाइख्रे इकुई कुइदना पेरेक की थौमी सिंगना वाकत खोंसत सतुना हाइरिबा डिमांड असि फंगनब सुहनख्रे अदुबु लाइबक थीबदी मरीनब अथॉरिटी दगी हौजिक फाबा सबसाबा रेस्पॉन्स अमत फंगद्री हाइना नुंगाइतब वाफमसु फोंदोके हान ममांगी फंजिंग मखोइना सही अनी मखाई मुक्सी सेंट्रल गवर्नमेंट फन थारकते हारिबसि चुम्मिब्रा लालिब्रा हाइबदि इंडिया गवर्नमेंट की प्रोग्राम में पाखटप मतमदा था तरुक नत्रगा सही अमगी फंजी थादोक्तुना लैबा पोसी मणिपुरददि करी मरंगदक्ता सही अनी हेना थादोक्त्रिबनो हाइबसिमा अखोइ मसिगी अचुम्बा व्हाइट पेपर मखोइदा पिबियु करिगुंबा इवालुएशन सि लौदबा यादे हारगसु इवालुएशन दु लौरबा मतुंग था मगी मनुंगदा अखोइगी ड्यू पेमेंट सिंग दु पिथोकनी हाइबगी मखोइगा अखोइगा एग्रीमेंट अमा इनबा यारगदी अखोइ इवालुएशन सि अखोइ यावगे ना अखोइ मोइदा थमजबनि मदुगी रेस्पॉन्स मखोइ ngамदेना मखोइना चेले तुसु Manipur Police Inspector Amana Mahaki Loinabibu Pamdre Haiduna Nupi Mayumda Tilakpada Irang Topadagi Nomi Round Kaya Captain Amasung Tiaga Selkaya Captain Tankai Kre Todoga Singarang Kang Popi District Manung Sanba Bishnupur Police Station Konba Wainem Kul Tokimani Housing Inspector Amasung Mahaki Loinabi Asi Masa Singalunena Infal Iski New Nabalenda Laibani Hari Todok Topam Dagi Pamba Pauda Infal West Police Inspector Amana Mahaki Masa Niledabi Loinabibu Mahaki Imung Manungi Mui Singna Nupi Mayumda Tilaki Nupi Adubu Nupi Mayumda Namduna Tamzilamlaga Bishnupur Police ke Kambu Amalaklaga Nupa Mayungi Mui Sing Adubu Puge Torokpadagi Irangadu Tolakibani Hari Irangadu Tholakpadagi police na Nomi Maru round kaya amasung tiaga sel kaya Captain Irangadu Laksina Bohonaki Todosiki Matangda Nupi Mayungi Musing na Kabuigi Sanabi Tugaiduna Madugi Wamada Ngami Haiduna Loina Bibu Pam de Haiduna Tilakibasi Yaningde Manipur Police ke Makok Tom officer Singna Inspector Asiki Matakta Excel Lakurkadabani Suhaina Fongdoroki Manipur की थबक मा तौबनी असुमला अदुबो मा दोखंगना मा की तौबसे नुवाइते कस्टम की लो वामलाले अदुदा अखोइसु कस्टम की लो द केस मथकता अखोइ थौनंगा लैदि अखोइ से पी खखले लौरा रोय हाइदना माबो ममा मपा अखोइ इमुंग सिदा डायरेक्ट मखोइना थिला कांदा नुपी मचा सिबो थिलाकपनी लेपाक की पुलिस ऑफिसर ओरिबा माना नुपी बो लौनिंगा ग लौबा लौनिंगद्रगा माना युमदा थिलागा थिला इबा मी सिंदुबो मखोइ पुलिस सिंगना लाआकांदा पुखिबगी मरम करिगिनो मसे लेपाके असौ असांग सिंगना खंगबियु अदुगा थिजिनबियु Miyamna sel khainaduna saba upaki thongamabu Jila Parishad member amana mahakna sabani haiduna lengaktagi sel logthoknamagi mayukta wakanifam sathakre Wangjing ki tentha khongbal mayalekai fauduna seliba Wangjing turel gi matakta thong asibu sel khainaduna sakiba miyamna wakanifamadu sathakibani Wakanifamadu da Saryakiba Breeze Management Committee ke President Yambem Inau Masana upaki thongasi lekai miyamna sel khainaduna sakibani sariba thongasi samramdagi 9-10 था जिला परिषद की मेंबर ओरिबा लाइस्लम इनाउसाना महाकना DRD की मखादा साबने हाइदुना लुपा लाख अहुम गलिसिंग मणिपुरम लेंगाक तगे लौथोकलमबने मियाम की सेवा तौगनी हाइना सोंगथौरकलगा हुराल लनादा चथरम थौंग असि यानिंगदे मैनरबस सिंगना मतिक साबा सेराक पिबियु हाइना सु फोंगदोरखी लेकाई सिदा लेरिबा इमुंग खुदिंगदगी ngamjaba पैसा उथोक्तुना अमदि ngasi सुरगा ngasi चराना मत चाजबा इमुंग फावबा थांगदबा यादे लेकाई सिगी इथौदांनि खंदना याम वाना मागी थौदां पुथोक चरगा साजकिबा थोंगफम मखंगनि असुमलबा थोंगफम असि 19 था जिला परिषद की मेंबर ओइबिरिबा इकाय खुनजरिबा श्री लाइसम इनाउसा माग समरामदगिनि मागना हारिबा थोंगम असि मागना साबनि हाइदना मागना DRD की मागी प्रोग्राम दा लुपा लाख अहुंगा लिसिंग मरफु हापसिनदुना माग मसि पैसा से लौथोक खरे हाइबगी अखोइ चपचाब डिटेल्स रिपोर्ट अखोइ दसु लैजरे यामन वाइतब थौदो अमदा ख्वाइरमन कैथेलगी थोंगना बोम्बिगी मखाद सेलिबा नमुल तुरेलदा कारगलोइने तासनखिबा मपा मचा मियामन कलहौरे
Thodok asing asi nong may bungdagi Romazit kauba miyoy amana mahagi pikli masanupa ka lunena Nambul Turialgi mamang thangba Toraban paring Masajid kina maning thangba lambida park tawdana thamba asang mamasugi bitkar ama mamai leithukna bahona bada Nambul Turial da tasin kibani Numidang waram pung tarumuk taba matamda thokiba thodok aduda laibok fabadagi Toraban laidama miyoy singna hona badagi asiyana makti yahodre panbayai Khazindana Thamliba Nambul Turialgi Sarwasi Miyamna Kudong Tiba Thokadra Haina Mi Painidun Lakibani. Haujimatang Swaida break amata lawjage Manipur madi maling tongan tongan ba ipaw singalune nekoi break tengam na tunanjarake impact news po miyang ta dalaibiu. Breaking matungda taran uksari husi makhata pauda India ki mirep Ramnath Kovinna India ki tara marik suba president oregani Kovinna botcha da humanga dasmik taruk manga fangduna ma ki lamba opposition ki mirep Maira Kumar bu maiti ba piki bani Maira Kumar na president Mikhal asida botcha da kontramari dasmik ahum manga khaktamak fangki India da yauba party nipu amadi masida yauda atoba party AIADMK Yuvasna Samarik Ritu Congress Party, Biju Janata Dol, Telangana Rashtriya Samiti Madi, Indian National Lok Dal Lunana, Nitish Kumar Janata Dol U Yauna, Ramnath Kovind Sawatki. Nakalamaram the Maira Kumar na Congress, Nationalist Congress Party, NCP, Samaswadi Party, Bahujan Samaswadi Party, Aam Aadmi Party, AAPA, Rashtriya Janata Dol, All India Trinamool Congress, Communist Parties, DMK, Jammu and Kashmir National Conference na Sawatki. Thasik tara mapanda Kanglai Park Students Association KSN lusing na sanction kiba Yellomi Kanba ki khongjang ado Jiribam Women's Association of Kanglai Park Jimwak na sawal haina seromada khangalakli Thasik tang tara tretagi left na satarakpa tara matai suba monsoon book fair ngasiga thana numit marini sujin kre July tang kontre fawba numit tara mathoni subna satagadaba larik mela sida malem ki thakta fongba larik lising kun hena miyam da fangalle Vufia si book line Kolkata Masung Books and Coffee Singjamai na Sinduna Nupilal Complex da Chatarkibani. Book line Kolkata ki manager Ramesh Tiwari na Fongdorapada Lisuni Anyi dagi hauna Bufia sina lamdamasi ki miyam da malem ki thakta fongba apawba larik makal makha kaya fanganduna lakli. Bufia sida angang sing larik dagi hauraga literature, poetry, encyclopedia, sports, philosophy, history, cookery, gardening, health amasung popular science ka mailanaba larik makhal kaya ataba mamalda fangalakli awanong po state singi aiba kaya gilarik sing fangaliba bufia asida United States of America da based over Penguin Random House su sabyari The main purpose of this fair is to provide world-class books on literature, art, architecture, history, children books. We have the best and largest collection. Then you can say any general item, self-development, sports, music, everything is here. Message to people is that if you want to keep pace with the world, you have to be here, see whatever your field is there is something. We don't have academic books, but in general books we provide almost every kind of thing. So come and get benefited by this. Lumbini Laikola Salo Lerang Haina Mingtonba, Dr. Songtham Jamini Devin Iba, Lamkoi Wari Larik Amangasi, Manipur Governor, Dr. Nasma Haftulana Fongdokre. Larik Fombuki Taramado, Sri Sri Gominda, Rasesuli Palamarub, Infal Siduna, Rasbavangi, Darbar Hold the Pangtokibani, Haugi Basai, Sunitara Tarukta, Rasesuri Palagi, Kambu Amana, Nepalgi Katmandu, Pokhara, Situan, Luvini, Lunena, Indiagi, Titra Mapan, Navadibdham, Murshidabad Bar, Gominda Mandirda, Lai Kurumas Salubada, Tengarapa Singda Yumpam Oiraga Iba, Lamkoi Warini. Society Academy Award Professor Jodesha Sana Samsu, Larik Fomaki Taramadusar Yaki Bagalunena, Larik Asi, Masak Taktuna, Larik Asita Karikari Yauri Bagi Haibadu, Paudam Ki. Ato the Mitungal Unesar Yakiba, Manipur Governor, Dr. Nasma Haftulana, Rasesuri Palamarub Infalgi President, Dr. Jamini Devina, Lusimanupi Kambu Amana, Lam Kayada Satuna, Madudagi Amuk, Lam Koiwari Ama, Irakpasi, Tagatningaini,
masisu women empowerment gi saruk amani haiki Dr. Nazma Haftullahna makhata na Manipur gi larik Manipur gi liraba oral history amasung oral literature record tawduna thamba matau tai haina su fongdoki The size of a state and the number of people who live there is of no important significance. But to me, being a small size number of people has got so much cultural heritage of centuries old in literature, in poetry, in music, in dance, the oral history, the oral tradition which Manipur has. I'm trying to organize that oral history, the oral literature should be recorded, because in olden days people never believed in writing, but they didn't know how to read and write, but they know how to remember and recite. Thazabiyaba pawmagi matung ina Imphal West District Commando na Singjamai Makha Sorok haibam laikai da search and cordon operation sathabada laikai adumaktagi laikhidraba Moirangtim Gopal gi masanupa Santamani Kauba PLA gi active member ba fagat pangamle haina police department gi PRO na thadoropa chilaba khanglakli wahang pong torba tungda Moirangtim Santamani haiba mi asi contractor singdagi paisa khaiba de senai haina khangmangamle haina seriously makha tarak pagalina Singamai police ta case ama register tawduna makha ta na thijin ma hokri haina su fongdokle Lilong hauribida nupi ama yaung na mi ahum heroin number 4 wall is used tablet amasung seluna lupa lising kon ma thoge kona na fare farmi singa du gi manungda mi ani amadi kasa dagi odamle mi singa du ngarang nung tilpung ahum taba matam da Lilong police ki OC Riazuddin Yawba Manga Suba Zen ke Rifles COB Maya Imphal amasung Citizens Development Organization amasung Mera Paibi Singe Kutpu amana Tiba Humba ki tabak sathabada fabani farmi singa du Lilong hauribidagi kulapam Mustakin Say Kunipan Sonai Bazar Kasar Hauzikna Barul Islam Say Kuntaret Apo Palai Khidraba Munstati Ali amasung Nazima Shahi Kuntramathoi Makoi ahum mak Mustakim gi mayumdagi Wallace Yos tablet piece sama kuntra taruk heroin number 4 gram ani lagaw gi guti taruk amasung selun lupa lesing kun mathoge konana phagat pani hairi makoi ahummak ain gi weba thabak lokhot namagi damak Lilong police station da thamkre Disability Management Welfare Schemes amasung Employment Generation High Bahira Masjid Nomagi Oina Wakal Taminamagi Taroma Mangasi Kaksing District Pangtokre Taromadu Kaksing Initiative for National Development Trust na Sinina Kaksing Sumak Laikai Dalaiba Jananam Holda Pangtokibani Taromadu Sar Yakiba Akangai Singna India Government amasung Disabled Singiladiba Institution Singna Piriba Kanaba Singimatangda Kanarabu Wafam Kayasu Tamki Hairi Thawal District NGO Forum na handak ising isaw da awana ng laba Thawal District amasung Kaksing District tongan ba mafam singda siya na thakna ba polam kaya pibagalun na free medical camp sing pangthokre thas ki taranipan da tengbang polam singado yanthokibani loinana santhel amasung usiwa wang wataba da free medical sing camp sing pangthoki asigumba mateng pibagi thabak asi matung da sumakata na pangthoki gani haina Thawal District NGO Forum na thamlakli Relief Center for the Welfare of Differently Able Persons Manipur gi sirla magi matungina SSC Upper Primary Waja wariba mit udraba singi transfer da thamlamba athingba do lawthok pinaba government gi poning sing silakli persons with disability singi laidiba transfer amasung policy guidelines sing ngakna satpinaba sirla sina sumakata na fongdorakli Imphal East ki hata minithong mana ingkholama sung golapati da sathakiba thibohuma gi tabak thibohuma da saktak se Pairam da bami taramari police na fagat kre ngasayo angan mapung marirom tabadagi mapam ani aduda Commando Imphal East ki Robinson Khamnam amasung CDO gi OCB luthang na lusingba team amana tibom gi tabak sathaki nupi humudrarom yauna mioi samri yang khairom sek tawbada mioi taramari amadi masagi saktak se putopangam kide saktak se putopangam da mioi singadu makata na thijina bagidama poramba police station da pukre amasung thijin balore batung da thadokre
Social, Cultural Education and Sports Development Organization Hairok na Senduna Sayasagi Board Council amasung CBS na lauba class 12 examination singda mark wang na fangduna mai paklaba Hairok Assembly Constituency ki manunda laiba Mairu Singh Harautayam na okre Langmo na laiba Siza Hostel ki auditorium da pangthokiba thoram asida Mairu Taratareta Taramathi Suba case ito sa Memorial Award lisuni Tarataret piduna puning thawat ki thoram asigi saruk ama oina sayasagi medical selection panglaba constituency asig ama tangairaba mahiroi puni ningthauzam yauna haukiba kumja lisuni mapandagi ngasi phawba medical tamliba mahiroi taramangada tha khudingi pithokpa lupa lising taruk taruk ki senphamsu yanthokre Mairu Singh Opaki Thoramasi the Youth Affairs and Sports ki Director and Praveen IAS Amadi Siza Hospital and Research Institute ki Chief Managing Director Dr. K.S. Palinsu Saruyaki. Ngasi Infalis ki yang popi makhaleka Youth United Club YUC ki ground da lisuni tarataret ki ICSL examination da mark 1 fang alabalam lai kendra masung akoi bada laiba Mairu tarada asamba khodol pot piduna Mairu Singh mapuning thawat kre ngasi ki thoramadu da MLA Cases Biren na chief guest oina saruyaki Indian Youth Delegate oina Russia da chaluraba Maxine Rajkumar bu BJYM Manipur Pradesh na ngasini tapa chutek laiba BJP office ta harauktem na okre thoramad saru yakiba Works Minister TS Biswajit na haikibada khunai amagi awon mapurakpada naha sing asoba thaudang lai haina fongdoki Russia da delegate oina saru yaruba Maxine Rajkumar na Russia da thasigi ahumdagi taranthai fawba satluba aduna culture amasung science and technology ki lamda interaction tawduna kanaba kaya Panglaki haina fongdoki. Guwahati amasung Delhi da lairiba Manipur Bhavangi tongan ba famsing launaba government authority cherula dugi matung inna hairiba famsing asida mitop mian sa sing apply tarukliba asida mitop mian sa sing na famsing asi Khan Krabadi Yelongi Oriba Irisa Singi Mangjabani Maramaduna International Peace and Social Advancement IPSA Amadi Sanura Lam Singlen Kanglai Park CL Kiena Hiramasida Lenga na Khandaning Bagi Apamba Serol Singda Fongdok Naragli State Asida Apaba Makhalgi Anoki Lens Amasung Apaba Makhalgi Frame Panganabagi Pandamda Rims Rota Titan I Plus Soro Mamangasi Relaunch Taukre Thoramasi the Saruyakiba Titan I Plus any reason gi Area Business Manager Kusal Das Nahai Awangpok State Singi Oina Chamataran Suba Titan I Plus Showroom Asida Foreign Brand Yauna Tongan ba Spec Frame Satru Yang Khairom Miam the Fangali Masida Natana Showroom Masida Zero Irida Lem mid tasting Taubagi Kudong Sabasu Lady Nasidagi Hauraga Sayolamagi Manung the Lapa customer sing the Titan I Plus Spec Frame Kudimakta Sadatara discount Masung Power Lens ta Sada Kunmanga discount Taubagi Kudong Sabasu Pidi Haina Fongdoki Ising Sound Sogalaba Bishnupur District in Naurem Dangasi Free Medical Care Mama Pang Tokre, CMO Bishnupur Giming Makada, PAC Oinam the Sin the Pang Toke Medical Care Mother Nupi Angang Yang Nami Shamarom da Analayamaki Kodong Saba Piki. Angom Bimola Devi Nambol Municipal Council ge Vice Chairperson oina khankre ngasi Bishnupur Municipal Council office ta councillor ge Vice Chairperson gi Mikhal Pangthokadabada Mikhal aduda Angom Bimola Devi ge lamba tholaktabadagi lamba yaudana mai pakibane Mikhal asiga marilena Bishnupur District DC Bobby Waikom su sariyaki Housing Sanamagi Pau
Maharashtra Kumar Ghanendra Memorial Super Division Football League Tournament SSC Porampana Masung Upsa Pukawani Mai Pakre ngasi Khetrigao Dalaiba Awagi Sanabung the tournament Sigi Sanaki Banipan Super League match Amada SSC Porampat ke Sandaroi Mosana match Sigi Kunmanga Super Minute Sanki Amatangai Panjal Aduna Upa Kyangai Panjal Amasino de Mighty Papiki Saturday Super Division Football League Tournament Sigi Mapan Super League Tana Upsa Pukawagi Sandaroi say James na match Sigi Humdrani Pan Super Minute Sanki Amatangai Panjal Aduna Nipso Kaibibu Panjal Amasino de Mighty Papibangam Kibani. Imphal East District Football Association ki miyang Makada Thas ki Taratruk ki Pangtor Pahau Kiba League Tournament si team Taramatunisar Yari Hayeng Tournament si Tarasabal match Sanagani. Kunmari Suba El Sangita Devi Memorial First Division Football League Tournament SCK Kodom Popi Mai Pakre ngasi SKYC Sekmagi Sanabung Satari Football League Tournament Sigi Taranti Suba Metsta CRPF Group Saint Langzing Sanaroi Nengrai Pum El Amadi H Iboyam and Mets Siki Kutramato Masung Homponiti Suba Minising the Panjalam Sanduna YC School Sandaroi Bogan Sarmana Mets Yankanito Masung Hompote Suba Minising the Panjal Ani Sanduna Mets Asik Apimatam the Tim Animakna Panjal Ani Sanduna Drew Satki Satribal League Tournament Siki Tarahom the Suba Lectana SCK Kodom Popi Sandaroi TS Ranjoina Mets Ki Taramapan Kuntramari Masung Nipumapan Suba Minising the Panjalahum Sanduna Hectric Funky Bugonina Y Pigani WSC Ngairang Panjal Ahum Sino de Mighty Papiki. Imphal West District Football Association Miyang Makada Pangtok Liba Football League Asida Tim Nipan Sar Yari Taski Kunito de League Tournament Sigi Makata ba match ani Sanagani. Taramari Suba Aerobics Gymnastics National Championship ta saru yaruba sandaroi amadi coach Y Ranjan bu taram okre ngasi Imphal thunglakiba nupi masa aerobics sandaroi sing aduna sathakiba chaliba thas ki taratruk ki taranipan faba Karnataka gi Bengaluru dalaiba Gopalan Sports Academy da Gymnastics Federation of India gi ming makada Gymnastics Association of Karnataka na sinduna pangtokiba championship adresar yakibani championship asida sangangai dagi ai Surji Masung Linda anigi masanupi Sneha Ireng Bamna under 11 years national development ki kangnupta gold medal ama koma usekondagi P Akhelo amadi Sauba Devi anigi masanupi Ariha Pangabamna under 12 to 14 years ki kangnupta gold medal ama aduga Tirupati dagi Al Basant amasung Thambal Devi anigi masanupi Livestream Lalaimana under 15 to 17 years ki kanupta gold medal amaga lobangam ki under 12 dagi 14 years ki kanupta Khumbong dagi TS Ranbi amasung Ningolei anigi masanupi Thoksom Mayavati amasung Wangkai Hijam Nerektagi E Devananda amadi Binagi masanupi Aribam Hari Piari Anina championship asida saruyaki ngasi Kumalampak Indo Stadium da Indo Hall da pangthokiba Taram Opaki Tharamaduda Yas Department ki Training Amasung Courses ki Assistant Director Tiensubam Thauba Masung Lamdamasigi Masana Siba Pamjaba Miyoi Kayana Saruyaki. Hausi Arubada Mariba Pamana Pizari. Taramatu Suba Manipur Legislative Assembly ki budget mifam ngasi dagi haukre finance ki fam puri badi poti Chief Minister Y Joy Kumana senba sailis muni tara nipan ki budget estimate uthokre lamdamase ki lomi sing kanaba ki dabak takanglop khuding mak na yaba bill ama semna na balenga asina kana hondari haina Chief Minister Nong Thuma piri da phong dokre Iril Tuleda Nupi Masama Gasibaksang Tauktarakle, Missy Siena Music at Pamatam the Paduna, Serak Video Haina Kimuman Music na Langaki Pung Silakle. Amasung India Gimirep, Ramnath Govina, Leva Kasikitara Marisuba, President Oiragani, Botsa, the Hupanga, Das Victor Panga Panguna, Marki Lamba, Maira Kumarbu, Mighty Piki.